feedback channel da dombu tara amna oxin jabaga loina ngasi March ki tang tara Sagolsen numit 2022 gi khomjinba paulo birasi mayamna khundrak pam ongbi ine radha haina thoina hena sakhang nabi maira paibi Guwahati ki founder secretary loina na Manipuri People's Front Central Committee Guwahati ki executive member na handak Prague Prerona Award 2022 phanglak pasida mayamna harauba nungai ba phongdokre samaj sebi asi ki punsida Manipuri society ki damak phanaba chaukhat naba sacrifice ki abu ningsingtuna award asi pirakibani magi punsida nadayak taba punsi nungsangbo ina leiraga samaj asi ki damak amuk hena thawgal ngamba oisanu haina Manipuri People's Front Central Committee gi maikei digi thagat paga loinana thauni jabagi warolama president yengkhombam upendra amasung general secretary leisungbam inga ngambana phongdorakri handak chathakiba Lakhipur municipal election da apunba ward tara gi manung da BJP na ward nipa da mai pakre loinana Congress na ward ama kanki loinana independent mirep ama na joy oiki whole Assam municipal election the yeng bataragadi total ward 977 gi manung the BJP na ward 759 da mapuiki joyoiki Assembly election 2022 ki result ngasi rajya manga da thokani rajya sing adudi mathang sitna Uttar Pradesh Uttarakhand Goa Manipur amadi Punjab ni ngasi pung nipa dagi vote thiba horagani vote thiba asibu yengsinaba rajya manga asida special observer chatruk ka yankai hena thamkhre hairi vote ki mang da thorak pe exit poll ki result putaraga koi shauna ba rajya sing ki manuk da Uttar Pradesh amani rajya asida EVM ki mari lainana yet nabagi wapam su thorakli aseng bi result ngasi khangba ngamlagani Assam da handak thadoriba HSLC examination 2022 gi question paper haukiba 2021 gi question paper amati notebook singbu yenglaga semgani sebagi mari lainaba officer amana hai Assam sarkar gi education department asina thangatliba step asigi maruiba maram sen kharja watna changhanba loinana haukiba 2021 da set taukiba question papers amati notebooks covid pandemic na maram oiduna use toba ngamhodre madubu use tobagi khudong chaba pibani handak Russia na Ukraine de invade toba ase ngasi numit 15 ni surakle Ukraine media gi source matungina hauji fawda Russia gi army lising tara muk sire hairi amasung masida commander mapan hene sikre Russia gi pawra de phom asibu pande ningsing de hauji mak akan balan chathari laibak anisigi marakta Russia na Kherson city losinkhre loinana nuclear plant ahum amadi coal mine kharda su khudum chankhre ngasi phawdi Ukraine gi mioi lakh tara manga muk thangna balaibak sing da chenthokre masi khwaidagi chawraba refugee gi thodokni 2022 do oirise World War II gi matungda President Zelensky na ngarang wapam ma thamlakhi maduti mana thajaba thamluba country sing dagi mateng wena jet fighters phangdaba haibasi amnu pende Indian media na dia sumna hai Zelensky amadi magi troops mapangal sontarakle maikai dagi Russian force na inter Ukraine bu laksin bahaukre petrol diesel tanatana ising sumamal hengadauri Chada yankai tauduna isingi mamal chatliba Mars tha asidagi henbagi wafam amuk lairak patanatana pochei nongmagi imung manungda sijanabada changba potlam kaya marumsu isingi chawgum mamal hengat lakpana micham singda achauba potlumna nansinbagum awaba taringaida amukka hena Ukraine amasung Russia gi lan asina prithibigi ayamba leipaksingda pochei ka hena tanglakpa yai haina prithibigi economics experts singna phongdoknaragli hojik amuk lobirasi sanabungi pau IPL Inkum jalising ani kunuthoi sanabagi matam BCCI na season asigi lauthorakre The Board of Control for Cricket in India BCCI na sanagadaba season asigi league match humputara amasung playoff mari amaga konana numit humpu mangani chupna taramanga suba season
ꯆꯠꯂꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 13ꯇꯒꯤ ꯃꯨꯝꯕꯩꯗ ꯆꯦꯟꯅꯥꯏ ꯁꯨꯄꯔ ꯀꯤꯡꯁꯀ ꯀꯜꯀꯠꯇꯥ ꯅꯥꯏꯠ ꯔꯥꯏꯗꯔꯁ ꯑꯅꯤꯅ ꯑꯍꯥꯟꯕ ꯂꯤꯒ ꯃꯦꯆ ꯋꯥꯡꯈ꯭ꯔꯦ ꯁ꯭ꯇꯦꯗꯤꯌꯝ ꯃꯨꯝꯕꯩꯗ ꯊꯦꯡꯅꯔꯒꯅꯤ ꯍꯥꯏꯅ BCCIꯅ ꯐꯣꯡꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯄꯜꯂꯤ꯫ ꯐꯤꯗꯕꯦꯛ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎ ꯄꯥꯊꯣꯛꯆꯕ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫